Chahi billion 12.6 suraba galaxy ama Ronaldo Laisramna puthokduna Loktak Pat ki maming lauduna galaxy adugi maming thonkhre. Manipur astrophysicist Dr. Ronaldo Laisramna luchingba team amana chahi billion 12.6 suraba galaxy adu thengnarakibani. Japan gi Astronomical Observatory da researcher ama oina lairiba Dr. Ronaldo Laisramna anaubo oina thengnarakiba galaxy adugi maming Loktak Protocluster haina maming thonkhre. Masibu pukning thogat poina mikhya club na sinduna mayang Imphal contract laiba Kuman Mini Stadium da Dr. Ronaldo Laisram okpagi thoramama pangthokre. Dr. Ronaldo Laisram okpagi thoramada mayang Imphal AC gi hanagi minister Dr. KH Ratan Kumar Singh, mikhya club ki president Haisnam Brozo, mayang Imphal Block Congress Committee ki president Thokchom Rajmohan Singh, Imphal West District Congress Committee ki president Thodam Modhu amadi Indian National Trade Union Congress Manipur branch ki president Yumnam Rana Pratap na chingba miyoy kayana sarukya khi. Manipur se project Manipur hairagati hatnaba sunaba ngasing ngasing mo sulep ko na huji akoi adugi nagagi mi taru akoi phajilaga thamgre thadoraktri kuki mi tara mari singatani akoi yum mai thanaba mapam da tawriba in hanmak akoi choroda adi akoi ki kaka kanoda lamda ake namli da akoi ki mai thana badagi yum mai chakhi badagi akoi tumbam khotpam leitadana akoi angam mateng akoi kara thillu yewa china akoi Manipur si ngasi malem da India da Manipur hairagadi ethnic conflict maitai ga kuki ga hanaba adigi di naga ga kuki ga hanaba haina sumaina akoi masenje akoi gi adumai na dum leire akoi masenje masigi marak sida Dr. Ronaldo na Loktak Protocluster puthura ganda Manipur gi ngasagi akoi gi negative akoi gi chamthokhi bai tare ko Manipur gi arang bathwan micha ama koi na thora khaganda akoi pungan ngalan base masigi nuai jabasine masigi saruk ya jabasine akoi na ju masi phangjari je aduna mahaki tungda lakpa magi